मरोइब पाव JCRPS की कन्वेनर रचनबु सोशल मीडिया दा थागलपा फोटो अमदा युमफम ओइरगा वांटेड लाउथोपा सि अरानबा थौसिलनि हाइना हानगे एडिशनल DGP रोमेन कुमार ना फोंदोखरे खुरुमजरी मियंग ताबिब सिमुतराम ओक्चरी हौजिक मपुंगबा पाउसिंग पिजरी जॉइंट कमिटी ऑन इनर लाइन परमिट सिस्टम की हानगी कन्वेनर खोमराम रतनबु सोशल मीडिया दा थागलपा फोटो अमदा युमफम ओइरगा मणिपुर पुलिस ना चथरिबे थौंग असि मखोय मसाना सोइदना खंगनमगनी हाइना पोकनफम पाउचे की एडिटर रोबिंद्रो शर्मा फोंदरली अमरोमदा पुलिस ना रतनबु वांटेड हेक्टर लाउथोपा असिदी अरानबा थौसिलनि हाइना ngasi ISTV न्यूज के खननैनबगी थरमदा हानगी एडिशनल DGP रोमेन कुमार ना फोंदोखरे असमसे लो अनुभव लापदुदी मोई चुमदबनीने मरमदे सुप्रीम कोर्ट ना कर्नाटका दा कमाई तौगेबो कनोगा फेसबुक तो दा पुलिस अमगी मायोक्ते अगेंस्ट कमेंट से थीन तौरेबा पुलिस ने FIR हम लौरेबा पुलिस ने FIR हम लौरगा तौरुकांदा मोई हाई कोर्ट तुना कईएबा नंग करमाई FIR लौरी नोइना FIR लौरे सुप्रीम कोर्ट लाए सुप्रीम कोर्ट स्टेट ना अपील चपना सुप्रीम कोर्ट ना 2015 दा क्राइम जर्नल दो ताएबा करी है ना तागेबु नंग फेसबुक तो द याबु तो द कंट्रोवर्शियल नी वन कैन नॉट कंफर्म इट हाउ कैन यू रजिस्टर द FIR ऑन द बेसिस ऑफ द फेसबुक हाइदना FIR दो क्वास तौरेबा अदु रतन यूजिक ओइबा फिबम से जुमदुगा अखोय मानना चितो अदुदी पुलिस डिपार्टमेंट ना मदुगी जजमेंट दो मदु मुन्न पाबीरगा मोइगी मनुंग दुदा तारीरा तादरीरा दी यंगबीबम थोएबा अदगी अमन सुया यारोइदो बामदेदी FIR लौबो नोंगालगा कनो वांटेड एने लौथो वांटेड हाइबा अर्थदी प्रोक्लेम ऑफेंडर नेबा प्रोक्लेम ऑफेंडर की प्रोसीड्यूर जी CRPC की सेक्शन 80 to 83 दुदा फसन याउरिबनेबा कनागो नुपामा कॉग्निजेबल ऑफेंस मा तौरबा माजे फाबा फंग्रबुदी नन बेलेबल वारेंट इशू तौनेबा नन बेलेबल वारेंट एग्जीक्यूट तौनबा चटकनी लेरमरोय मदो अमुकसु तौनी मिनिमम नन बेलेबल वारेंट से 2 times तौगनेबा 2 times तौरबा कांदसु फंग्रबा अदु ओरगदी मासे न्यूज़पेपर दा नोटिफाई तौरकनेबा कोर्टना अदुदा लात्रगदी देन प्रोक्लेम ऑफेंडर डिक्लेयर तौगनेबा प्रोक्लेम ऑफेंडर डिक्लेयर तौनबई दमुक्ता मिनिमम रिक्वायरमेंट ऑफ टाइम से 3 to 6 months नेबा अदु तौरबा कांदुदा प्रोक्लेम ऑफेंडर डिक्लेयर तौरगा इटसेल्फ दी कनांगबा PO कोए अखोई पुलिस ता PO मा से सिविलान मन सुफाब यारेबा ए कबुन पासे PO डिक्लेयर तौग्रे अदु ओरबदी पुलिस नत्रजु एनीबॉडी सिविलान जो फारगा थाना सिने भी यारेबा अदुगी प्रोसीड्यूर दु विदिन 24 hours करमाइना वांटेड एने लौथुरिनोबा अदगी अमना अनि सुबमना आइना थाना दा लेगिंगे खंगबुजे अखोइना रिवार्ड लौथोबुजे रिवार्ड लौथोबुजे एनी टॉम दिग एनी रिवार्ड लौथो या देबा रिवार्ड लौथोबसिदा कनो लेबिने प्रोसीड्यूर हम लेबिनेबा होम अखोइगी मणिपुर गवर्नमेंट को होम ना इशू तौरगा लोने CRPF आर्मी लोने मक्ते पीबा अदुदा अंडरग्राउंड मा रिवार्ड डिक्लेयर तौगेरदी करी करी चंगे तो अदुगी दैदुदा विदिन 24 hours दा अदुगी रिक्वायरमेंट कमाइन मीट तौदोइनो अदुना मसे अदुदे हंदक मागी वांटेड लाउथोखिबगी प्रोसीडिंग सिदा सोइब खरा ले यस यामतिन सोइब दरते आर्बिट्रेरी नि डिस्क्रिमिनेटरी नि अदु कोर्टगा चक्रदी अदुम लाखन लंकने कोना बिस्दा खडनिगाय ओसे पुलिस सी खगम गजरे है ना खाऊं गने खंजे आई खंजवदा खंगम गदर कर्म प्रोसेस बयाम काले हे फसट ओरे मसी लो कोर्ट चनबा यानी यारो से आई सोइन खाउने गली लेबो ऑफिसर मैम से अदो तौरी सी खंग तौबु मानबगु बमा यावी मनुंग द कई लेबनु हाइबसिमा खननिगाय ओइब्रा आइबो आइना थमजनी मनिको नसागी ओइ सादा ताकपिरिबा प्रोसेस मैम म तौम तौतु तौना पुंग कुन मैबो फारम मरोयबा अदगी सोमदा मोइना हाइरि मा फाननबा होनबा याबा खुदिमबा होनरी हाइरि सोमदा रतन प्रेस कॉन्फ्रेंस तौले थीबा खंद्रे हाइबा नसागी माई मयुमदा आई डेट तो बादे खंजबा इंगम अदुना मसी कइनो गवर्नमेंट तौसी
ꯀꯩꯅꯣꯝꯃ ꯈꯛ ꯇꯧ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯝꯃꯀꯥꯟꯗ ꯃꯁꯤꯗ ꯑꯆꯧꯕ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤ ꯑꯗꯨꯝ ꯑꯩ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ ꯍꯥꯏꯔꯤꯕ ꯈꯟꯅꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ISTV 1 ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯁꯟꯗꯣꯛꯀꯅꯤ ꯄꯥꯎꯒꯤ ꯃꯔꯛ ꯑꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ Monaco School, Excellence in Education, Kongman Zone 3 West. Admission notice for Class 11 Science Session 2016-17. Last date of form submission 8 June 2016. Date of entrance dates 11 June 2016 Saturday. Exemption of admission and the tuition fee for rank holders in High School Living Certificate Examination 2016. 038524463884. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzena Devi, 3rd Amber Sundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irudio Coaching Institute. Admission open for Class 11 Science CBSE 16 June 2016. Visual-based learning sigi kanabadi bakliba adubu laina khanghanba ngami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Leirak Machin behind Vigo Hotel. Build your success BYS Palace Compound Machalema School. 6% taba ngamdarakpasi inova amasung BYS Coaching Institute animakta credit citizen BYS ki hostel da lejadna BYS ki financial revision course animak yawarga mai pakpasi ngamdarakhiban. Admission is going on. Oza Pain Relief Ointment Khwang naba, kok chikpa, tang chikpa, thu naba ni singbada sinaba yarba, lipsap drupna puthok saba Oza. Break matangda taram noksari. Hawkiba June anida pangthokiba Imphal Municipal Corporation gi election da proxy tauki haibadagi Yasku Sawai Zamler talaiba Welfare Club ki polling station 14/8 ta report ngasi pangthokre. Ayu pung nipan dagi thadaba hawkiba report asida miyoi kyana thorokuna magi vote thadana ba ngainaki pamdaba thodok thoktanaba police na akanba mong da station tharangsu lokhatki punna voter chamaga umra nipan leba ward asida yamna santi oina vote thadanaki mafam aduda section magistrate amana yengsanki loinana DC Imphal West Geoffrey Sulaktuna yengsanki ward asida councillor gi oina INC BJP amadi LJSP na akanba lamba thengnari ward member oina miyoi anina lamba thengnari ILP की खोंजंगदा फाजन खरबा CC हायर सेकेंडरी की महिरोय ब्रूस पेबम इबोतोन सना हायर सेकेंडरी स्कूल की हानगी जनरल सेक्रेटरी विद्या लक्ष्मी थादोरकदबनी हाइना कॉलेज स्टूडेंट काउंसिल मणिपुर ना दाबी तौदुना कॉलेज सिंगे एडमिनिस्ट्रेटिव ब्लॉक थिंजिनबगा लोइनना ngasi horiba BA BSc BCom gi marisuba semester gi examination sing matam kaktana boycott tawgani haikibagi matungina ngasi NG college da parikha thaba lakpa mahirai sing student council gi miyoi sing amadi lamdam adom gi maira paibisna gate so lonselure police na so adu thugaraba matungda mahusa gum parikha pangtho hankhre piramo bekha tawgena haje khoi la lakane another mention le disu khoi gi khoi la lan le college khoi bekha thari ko ana sathe bekha Amarom fakiba mahirai sing thadok trabadi ngasidagi hauba Manipur University na lauba BA BSc 4th semester gi parikha pangthokpa yaroi haiba wafamda Chawna irang horopadagi DM College of Arts ki parikha kaike ngasi parikha gi environmental science thokuna maram oiduna mahirai sing matam chana parikha langnaki pung mapandagi hogadaba parikha asi DM Arts ki oina parikha thagani amasung tharoi haiba mahirai sing napak tanaki parikha thaba yaroi haba mahirai sing na classroom da lebagi mahuta school gi campus amadi berenda da thoktuna irang sagatki irang adu lakshana nabagi damak Imphal West District Police ki additional SP TS Bikramjit amadi
ibom chayau na makok thongbo official kya jangsilatuna mehri singi irang adu lakchinana bahonaki masing yamlaba police personnel singna parikya thaningba mehri sing adubu ningthina ngak selaba matungda parikya thana bahonaki ayuki pung 10 kunlom chappa matamda parikya chathanaba official singna answer script yenba horopadagi khongjang changsiliba mehri sina classroom singda changshinduna answer script sing adu mullaga mapalda langtoraki mafam aduda mehri singi maraktasu charangna bathoki police na irang adabu lakshinba ngamdabadagi ngasi exam center asida parikya pangthokide namaromda parikya asi DM College of Science dadi ingna chikna pangthoki police ki maikedagi akanba mongda ngak senbagi thabak chathaki DM College of Arts da parikya kairba matungda college adugi mehri sina makoina parikya thadraga science da parikya thaba yaroi haiduna center adusu thugainaba thomjilaki police na irang adu ngakthongna ba honabada mehri ama fazili haibadagi police amasung mehri singi marakta chawna muknaki additional SPTS Bikramjina fazin kiba mehri thadoke khongjang hantu amade mehri sina pamliba adu Manipur government ki makok thongba official sing maruina education minister unahan ge haibagi thazaba pibadagi mehri singi khongjang handoki Amarom dangasi DM Commerce da parikya pangtholingai da security gi athing batugaiduna college student council Manipur gi volunteers singna parikya hall manung da changlatuna parikya thugai kre Manipur University na leblakpa atopanamit amada parikya asi pangthokani haina DM College Commerce ki principal TS Ibom Chana phungdorakli A large number of the volume of the student protesters mayam alaga akhoi security amasung khoi gi gate khoi gi namghai ga akhoi examination room singda forcefully makoina sangaga akhoi chatra singdagi chenung loinung mullaga segairaga chatra singsi khoi ma pangthokina ba makoina asmana warning piraga amoi loi thongre makha tabagi examination gi su khoina ngasi thokriba sigi khoi Manipur University da thokriba singgi brief report ma khoina submit tawjagani aduga hairiba khoi report ta su khoina panjaragani matungda sumana tholagadi khoi examination ji tawbuda akhoi awaba oigani aduna university na masigi manam sida akhoi purpaya ba akhoi solution akhoi direction sina chingba akhoi pibina ba mkhoi da approach tawjagani hana khanjari College Student Council Manipur gi volunteer amana Manipur Sarkar na fazinduna thamliba Vidya Lakshmi amadi Bruce Thadoraktriba fawba makata na khongjang jangsikani haiba wafam thamlakli Manipur da pangthoiba MU na lowa 4th semester gi exam asi boycott tawba amadi academic administrative block sing college sing si thingsin jaba haina wai block duna akoi boycott tawai wi khongjang changsing himni aduga ngasi DM College of Arts ta akoina semester gi exam asi boycott tawjabani adubu akoi military session gi type ta akoi iho sibu namthanaba academic zone amada police na moi gi protection gi nataba toba kahema thong chathari amadi haibasi akoina joint college student council gi mai kaidagi yamna kanna condemn tawi amadi hajin gi bamai roisi condition amata yaudana khador kadamni aduga thadok tripa akoina changsin ba khunga si hanba lairoi aduga Manipur police ki kwaidagi lujabadaba thong amana akoina action da laingai na taba makut chala matungda fuba chaibasi kanna condemn tawi Fazin kiba mahirwe ani thado haina CC High Secondary School gi mahirwe sina ngasi school asidagi wangkhai puja lampak fawba khongchet ama chakre khongchet adugi tungda school gi gate Chief Minister Okram Ibobigi ifiji mai thakre PMGSY gi makada semkiba lambi National Highway chamaga yankhaidagi 1000 fawbgi kilometer tarukrom sangba maikai asomgi lifeline oiriba lambi asigi fibam tin sokpana maram oiduna chathok sasin tawbada khudongchadaba kaya mayungnari maramaduna athuba matamda bari leinaba authority na miyeng changbiduna lambi asi sembiu haina khabam bamdia youth club ki cherol amana khangalakli pawgi marathana tema break amamo Iklana chini kun manga mapun farak pada in advance oiba growth oiba Manipur da tana maling no pong kuding matta likla ki mapun mapun bama namba oirashun hai jage and wishing likla on its 25th celebration
Imphal Valley Academy Co-Education admission open for class 11 Science Art included Home Science for academic session 2016-17 facility Boys Hostel, Girls Hostel, Lab Physics, Chemistry, Biology and Computer, Boys Toilet separate, Girls Toilet separate, Transport Imphal Valley Academy, Canteen and Playground, separate classroom. Proactive Academy of Competitive Exam Written Exam ga mari lena Proactive Academy na sinduna lakliba jun gi tang ahum dagi special course haujaragani Medical Directorate amadi Education S Department gi Office Assistant logodoriba amadi Revenue Department da LDC Revenue Inspector Jiladar amadi Mandal ga mari lena special course asi chathagadabani ngasimak admission tawbiyo course ki matam nungtil pung ahum dagi pung 3 minute nifunga fawni Slope Lane Public School, Khongzom, Manipur. Admission open for class 11. Biggest and finest boarding school in Northeast India. 100% pass percentage in CBSE class 12 examination. Contact 961-5965-922 9856-835024 www.slopelandpublicschool.com. Break matungda mukana taram uksari. Manipur State Somaliland Council na theatre miraga kusamnaduna lamdam asigi art form sing yokhana pandamda jehi khudingi chatharakpa sumang lila workshop kunithoi rak shuba oina ngasidagi iboyama sumang lila sangle da hodokre hodopuki tharomda ICM gi chairperson Tom Pisak sumang lila council gi president Purnima Sileima lifetime president PS Gurachandra amadi theatre director Khetri Jugindro na jingba miyoi singna sarup yake Camp Director Sokrapam Hemantana Oiba workshop asigi matangda project director Waripana Bana Wapam kaya Fundorli. Artist yamna leiba adugo makoigi tamjening bagi tampam oiba institution di leitaba madugi awat padu karado resu menkachana na bagi wakalonda ikoina asigumba training asi sahi ki oina koina leptana Somaliland Council amadi theatre mirror na jointly organized tawraga chathajabani. Horticulture Department na Manipur Organic Mission Agency gi makhada nomagi oiba workshop ama hotel Nirmalata pangthokre thoromaduda horticulture gi commissioner T Pamei director K Kigbena maru oiba myoising oina sarup yakhe Director Kigbena Manipur Organic Mission na organic farming gi kanaba amadi chenaka lonsin lomi singda Yohanana bagi akanaba miyeng changduna paikatpa thabakta Manipur su yauduna Mission Organic Value Chains Development hena mai paananaba workshop asi pangthopani haiki Government media su akoige organic hub state singsni haina khalakpuni kana torokuni maduda masigi akoina su tungkoi akoigi ta Manipur gi damakta su akoina hairiba organic value chain development si paikhatlaga aduga akoigi praja punumaki state punumaki ta sigumba ta organic cultivation si akoina ta awang bathak ta akoina pakhat pangam namai gi successful implementation oiningai gi workshop si akoina pakhatni Manipur Organic Mission Agency gi CEO K Devabata Sarmana organic farming gi oirak libat olak libat lak libat sida awon ba lak libat sida Manipur su yauduna poto puthona bagi pandam fangna na bokhana bada workshop asina kanaba piba ngamlagani haike certification amadi organic certification procedure haibadai masida chana pathap mayam si kanglon jingsi haifet khangaba adunga NGO jingsi akoina select tawi provider singsina farmer ga direct contact tawner ga moida hand holding support pibani makut chambiraga makoibu kari tawgudagi takpi tambiba amadi organic certification haiba yamna technical loiba akoigi certification procedure masi kongthang si changchanba certification authority laite masi international accredited adugumba agency kharalai India da masing khara khaktani leirise Bharat pumbagi oina adu Manipur gi akoigi commissioner amadi director gi leaching makhada makoi guidance makhada makoi supervision makhada Manipur gi oiba agency ama hangnabagi plan di lei JCRPS Jangsileva Khongjangda 30 Lilong Assembly Constituency na mapungfa na sogotpaga roina na makata ba Khongjang singda saru yagani haina Alas Maulana Sheikh Barkatullah Trust Lilong na Fundoroli Trust asigi General Secretary na thokpa cherol amana Assembly Constituency asida tha asigi anida ILP chana halu haiba Khongjangda All Manipur Muslim Development Society amasung
Social Economic and Health and Mental Development Society amadi Social Welfare Development Agency na mapung fana saruk yakibagi damak thagat pasu phongdorali marathana temba break amamu Hainaw gi aseng mamahau pambirabadi Legere Freshy Mango Buns adusu sumna tagi lupa tarada 600 ml na tuga 1200 ml Freshy Mango drink labada Mimi Noodles lemna hapchagani Champrado na fresh oining labadi thakpiyo Freshy Nimbu Pani Punamaktagi fresh amasung pure oiraba Freshy Science Tutorial Center Wangkai Kaital Asangbi Sahi Kudingi Leptana Paba Mahiroi Putuktuna Lagiba Science Tutorial Center na Anak Sahi Gisu Tarataruk Suba Position da Burul Deb Huidrom Amadi Kunmari Suba Position da Laima Pokpam Merina Debi Yauragle Admission open Class commenced from 20 June 2016 Last date of admission 18 June 2016 Please contact Science Tutorial Center Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Sakala bai matungina inkhali bai napimja singda awa ji thengpang awaba kya lagi khasatang murabisu kanaba phangnaba nipi macha khaktangi oiba higher secondary school ama mamang saidagi mayam gi dama budul tamchakrai nasimak Ascent Girl Academy Sangolman Vijay Govinda mamang da mention biro hakchangi labor solak padagi puju singaktaba hakchang choktarba tumba chaba yaraktaba khong hanga nungayaktaba singidamak amatta ngaraba upaidi Jolip Syrup amasung Jolip capsule bu changni sinabiu Amukahana taram noksari Tribal Research Institute ki miye makhada UNESCO Club Manipur amadi Social Action for Tribal Areas Development in Manipur na sinduna Tribal Research Institute ki conference hall da ngasi Tribal Youth Skill Development ki matangda namin ini chup na sathagataba seminar ama haudokre haudopagi tharamda Sada Hills ki ADC Halkolat Hangsing HMG President N Rajendra Namaro iba musing oike haudopagi tharamda Thorom Sigamari Lenana UNESCO Club Manipur ki Secretary General Ambition na Tribal Singi Punsi Mahinda Hong Bapurakna Bahonabada Na Oiriba Tribal Singda Skill Development ki Kanaba Sing Ningtina Kangana Nabagi Pandamda Seminar Asi Pangtopani Haiba Wafam Fongdorali City Tribal Youth Singtani Skill Development si Sumaina Larik Aiba Tribal Youth ki Marakta Larik Aiba ki Amrum Laira Basu Akwai si underprivileged Oiba Maramna Aduga Larik Tamliba Mayam Asina Government ki service pangani haibusu thodopa laite maram aduna skill ki development asi daraka supi supnagi oi haibu ki tamuk ngasi program se pangthok sabani BJP ki active member hengang mayai lekai dagi thokchom Romeo na Nagaram Community Hall da anirak shubo oina lemna layang bagi camp pangthopaga loina na hepatitis B gi hidak miyoi kya da kapthokre Thawal District ki manung chana leiba uyan awang lekai da leiba loitongbam mathangbina tha asigi amada iyong ikai TV ama lambi da chatlamadagi fazinduna Unique Wildlife Protection Committee da pau piraktuna kankre hairi Moroiba pau mukahana JCRPS ki convener Ratanbu social media da thagalapa photo amada yumfam oiraga wanted lauthopa si aranba thausilni haina hanagi additional DGP Roman Kumar na phongdokre ISTV ne pizza banu thili pau matasu sinjari mieng ta video sbo mukana khumjari